Image PAODAM yemgirib singbu tam kuma narem na tram lok saboloina na ngasigi maruba pau pijari mahiru singda award yenthok paga loina na awareness program pangthokre suno magi hainabi thamduna lamdam masigi pothok sing puthokduna senilon chawkhatnaba honaminasi haina yoksabi private limited ki proprietor ranjana na phongdokre Dr. S. Satiblana iba phongdok on lairik phongkre Catherine Joy Kumar gi sareng lairik ai mangkre engondagi lairik nainakre loinana Union Minister Smriti Irani na masanupi Michathian na bahonaba Congress ki miyoi ahumda legal notice thakre hauzik mapung eba pau tawbirasi laikhidraba kumam manimatum singh amadi kumam ongbi Memodebi Memorial Award for Meritorious Students for Class 12 come one day drugs awareness program ama ngasi INA Martyrs Hall Moirangda pangthokre Kumam Youth Club KYC Moirang Sillaga Laikhidraba Kumam Manimatum Amadi Kumam Ongbi Memodebi ki imung manungna asangbas khuding puthoktuna pangthokiba thoram aduda hadak haidokiba kosemna lawba class 12 ki examination da mai palklaba Kumam Laikai Moirangda leiba mioi trateta certificate amadi seli mana pikhibaga loinana nomgi oiba drugs awareness adusu pangthokibani Nasigi thoram aduda Trade Commerce and Industries Director Su OIDB loinana Power Tribal Affairs and Hills ki Joint Secretary OIDB Yumnam Robita IAS DM College of Science ki Department of Mathematics ki Assistant Professor Dr. Kumam Anthony Social Scientist Dr. Dhanbir Laisram OC Moirang KH Rajen Khangamba Chemical ki President ki Nanda Anti-Drug Cell Tronglaubi ki Convener Robin Sabung Bamna Athoiba Mithunglen Sing Oina Saruk Yakibaga Loinana Diligent Public School da Class 9 Tamlibi Mahiroisu Oidibi Child Environmental Activist Irasini Lefak Pramsu Wanglo Oina Saruk Yaki Topher Daisy Hidang Mayum Class 10 Toppers Amadi Class 12 ki school rank holders sing Kudol Pot Piduna Taram Opagi Throm Amangasi Komanda Leba UNACO School da Pangthokre Throm Aduda UNACO School ki Chairman N Irabanta Director Anup Kumar Mukhopadhyay CEO Laisram Khogen Amadi UNACO School ki Principal P Susandrana President Member Sing Oina Saruk Yaki Baga Loinana School Asigi Faculty Member Amadi Mahiroi Sing Su Saruk Yaki Throm Asigi Manung Sana School Asida Nauna Join Torba Faculty Member Sing Busu Taram Okay Thronga Mari Lenana UNACO School Gip Chairman and Irabantana Ponglo Kibada Handaki Sahi Asi School Asigi Oina Yamna Maru Oi Satrama Panba Habisi School Amadi Parents Sing Gagi Chapchaba Manaba Daita Adu Lai Haina Ponglo Ki Thronga Mari Lenana Rail Topper Daisy Hidang Mayumna Ponglo Kibada Hauzik Lamdam Asida Sanariba Amot System Asi Sumthokpa Pami Mahagna Pamjaba Pandam Oiriba Doctor Ki Sinpham Asidasu Miyobagi Punsibu Price Tech Oina Khanbagi Hainabi Dr. Singh Larek Libasi Asumber Lambi the Purpa Pami Hainasu Mahan Makatana Pongdoki Hauziki Naharol Singh Asina Aikoigi Samaja Sibu Tungi Afaba Makeda Matam Kragi Tungda Porkadorivani Maramasina Makoina Tamliba Pandam Adu Yaudri Pauba Taxi Kasi Khangna Satpaga Loinana Tamliba Mahida Pung Sangba Matou Tai Haina Maitei Society Sosampur ge Advisor Tourism Komolna Phonokre Maitei Society Sosampurna Sinduna Handakta Haidokiba Bosem Amadi Kosem na Lowa Class 10 Amadi 12 ki Parikhada Pass Roklaba Mahiroi Singbu Okpagi Thoramda Mahakna Hai Aikoina Pamliba Pandam Adu Mayek Sengna Thamgadabani Loinana Thamliba Pandam Adu Yaunaba Matam Hanghandana Tamliba Mahi Aduda Thawai Haksang Yauna Honagadabani Nasi Wakiba Aduna Tungi Punsida Nuaiba Haiba Nuaibungam Gadarbani Haina Pongloki 2018 Dagi Maite Society Sosampuna
चथदुना लाकपा माई पाकलबा महरोई सिंगु पुंगिंग थवटपगी थोरम अदुदा हंदक सही गे एग्जाम दा माई मार्क वांगना फंगदुना माई पाकलबा महरोई सिंगा सेलमदी साइटेशन पीदुना पुंगिंग थवटखी ngasi थोरम अदुदा मैतै सोसाइटी चुरचांपुर की प्रेसिडेंट एम थोइबा इमा लैमरेल चुरचांपुर की प्रेसिडेंट ए नयनी ना थोरम मपु अखनब मिथुंगलेन ओइना सरुक याखिबगा लोइनना तोंगान तोंगानबा लुप सिंगी लुसिंग सिंग अमदी मियोय क्याना सरुक याखी मोरे टाउन दा तमना तमना डेंगू की केस हेंगलकली ngasisu डेंगू की केस अमा थेंगनख्रे केस अमा अदु मोरे हॉस्पिटल दा लेबा कृष्णा डायग्नोस्टिक ता सिंगनबा मियोय तरुक टेस्ट तौबदा थेंगनखिबन हाइरी मियोय अदु मोरे की न्यू मोरे खुंदगिनी केस अमा असि थारगा पुन्ना डेंगू केस निफुगनि थोय यौख्रे केस थेंगनरिबा मफम अदुदा स्पेशल मलेरिया यूनिट मोरे की टीमना सेक्शन थौरांग लौखुटलगनि हाइरी सुगनोमगी हैनबी थमदुना लमदम असिगी पोथोकसिंग पुथोकतुना सेमिलोन चाखोटनबा होनमिनसी हाइना योक्सबी प्राइवेट लिमिटेड की प्रोप्राइटर अटोम ओंबी हिजम रंजना फोंदोक्रे ngasi मणिपुर प्रेस क्लब ता पांगथोकपा योक्सबी प्राइवेट लिमिटेड की प्रोडक्ट लॉन्चिंग तौबगी थोनना महागना हाई थंबोमदी उ मंगरादगी चिप्स ओइना पुथोकतुना असा अथक की पोलम ओइना मणिपुर की लहाउद फंगबा ऑर्गेनिक ओइबा पोलम पुथोकपा अमदी मणिपुर की नहा सिंगु थबक पीबगी वखलोंदा ngasi पोथोकसिंग ngasi पुथोकपनी पोथोकसिंग ngasi हयेंगदगी हौदुना कैथेलदा फंगनबदा नतना मणिपुर की मफम मपानदा थादुना मणिपुर की इकोनॉमी फगनबा मतेंग पांगबा ngamlagani haibagi थाजबसु मांगना थमखी ngasi की थ्रोम अदुदा अथोइबा मिथुलेंगी वारोल पेदुना नेशनल स्मॉल इंडस्ट्रीज कॉर्पोरेशन लिमिटेड NSIC की मैनेजर एल बेटोम्बी देविन हाई नेशनल स्मॉल इंडस्ट्रीज कॉर्पोरेशन लिमिटेड ना बैंक कयागी मतेंगना फाइनेंस तौदुना ट्रेनिंग सिंगवा स्कीम कया अम लैरी इसा इसाना होनरबदी मतेंग पांगनबा यामना लैरी हाइना फोंदोकि पुरेंगी चेक कौतांग वालू फेना खनबा मी याव हक्सांग कानरसो अइना प्रोडक्ट ओइना पुथोगदी जस्ट लुपा 50 पीबा पैकेट अम पुथोदी मोय 50 पीबा पैकेट दम चारदी मोय मसाद ऑर्गेनिक ओइबा पोटो अदुना मोय कानबसु पीरनी अदुगा आउटसाइड की चिप्स मयाम मले मोय ग डिफरेंस तौबनाते आई अदोय तारगसु अखोगी लमदम सिदा पुथोइबा चिप्स सिना असोंगी चिप्स की मोटा खिजितंग 100% की मोटा 20% गुम बतंग ओइसु कनबंग बॉडी अखोगी लमदम सिगी सेमिलोन कानगद्राना थ्रोमदुरा मणिपुर इंडस्ट्रीज डेवलपमेंट काउंसिल इम्फाल की चेयरमैन पी लोकेन सिंह मणिपुर इंडस्ट्रीज डेवलपमेंट काउंसिल इम्फाल की फूड कंसल्टेंट तेलम पिंटू सिंह वाइल्ड फॉरेस्ट इंस्टीट्यूट ऑफ स्किल डेवलपमेंट सिंगमैरोंग इम्फाल ईस्ट की प्रोप्राइटर के अश्विनीकांता सिंह अमदी गोल्स जिम इम्फाल यूएस ब्रांड फ्रेंचाइज की नेशनलिस्ट राधारानी युमनामना मथंगसिना थोरम मपू अमदी अखनबा मिथुंगलेन ओइना सरुक याखी लैमरोल खोरजैकोर लैकोल इम्फाल अमदी पलेम पंथौ कल्चरल ट्रस्ट अनिना खुसमनदुना सही अमा सुमना पांगथोकलिबा महाराज कुमारी बिनोदिनी की चामरक सुबा मपुक नुमित की तरुक सुबा थागी थौरंगाम अमदी सैरेंग सेटिनबगी थौरंगा इरोइनना डॉक्टर सलाम शांतिबलाना इबा फोंदोलोन सकनाइबा आई सिंगल लाइक नैनबा लाइक असि फोंबगा लोइनना लाइक असि महाराज कुमारी बिनोदिनी की फमदा कथोकसबगी थौरम ngasi जवाहरलाल नेहरू मणिपुर डांस एकेडमी की ऑडिटोरियम दा पांगथोखरे थौरमदुदा प्रोफेसर नाहकुम अरुणा दिन स्कूल ऑफ ह्यूमैनिटीज मणिपुर यूनिवर्सिटी ना अथोइबा मिथुंग KSS सुबदनी प्रेसिडेंट लैकोल इम्फाल अमदी बुद्ध सिंथाम प्रेसिडेंट पलेम पंथौ कल्चरल ट्रस्ट इम्फाल ना थौरम मपू अमसुंग कांगम तोंबा डायरेक्टर सोसाइटी थिएटर इम्फाल वांगलो इन सरुक याखी थौरमदुदा फोंदोकनोन लाइक की आईबी डॉक्टर शांतिबलाना मांगना मतम कुइनेदगी मणिपुर की सकनाइबा आईबी सिंगी लाइक सिंग नैनरबगी लाइक असि फोंगना होनरकपगी मतंग अमदी लाइक असि पुथोकपदा मतेंग पांगबिरखिबा पुनिंग थवट पिरखिबा सिंगी मतंगदा पाउदम की थ्रमगे वांगलो ओइना सरुक याखिबा कांगम तोमना फिल्म अमदी थिएटर की लमदा आइना लोइना तिनजहुबा महाराज कुमारी बिनोदिनी हाइबसिगी मतंगदा मियामना मरिक चुमना पाउदमगा लोइना थौरमदा सरुक याखिबा मियामगा इंटरेक्शन असु पांगथोखी थौरमगे अनिसुब सेशनदा सैरेंग सेदेनबगी थौरम असु पांगथोखी खेत्रिमयम जय कुमार सिंहना इबा सैरेंग लाइक आई मांगख्रे आइगोंदगी लाइक
asibu masata na neinabagi akhanaba throm amang asi site seva samiti kaksing na sinduna library and information center kaksing gi auditorium da pangthokre throm da CI college Bisnupur gi retired vice principal Salam Tomba Manipur University gi Manipuri department gi associate professor Dr. Sirom Raskanta Singh Amadi Padmaratna English School kaksing gi lecturer Dr. Khatri Mayum Santana like asibu nainake Bank of Baroda gi sahi sam ga trama subagi thorong gi saruk amoina corporate social responsibility gi makhada Bank of Baroda Governor Road Imphal na Angan Singh Eco Park kaksing da sewing machine ama amasung slider ama donate tawbaga loinana greening the rocks of Angan Singh campaign gi saruk ama oina upal tarasu Angan Singh Eco Park kaksing gi heritage complex ta thakre ngasi gi thoromda Bank of Baroda Imphal gi senior manager Leshang Them Premsan staff Singh amadi Sunday Eco Club ki volunteer kaya su saruk yakhi Adam gi secretary Sujit Khatri Mayum na Bank of Baroda team gi Lusingba Premsanda yes C t-shirt khudol tawbaga loinana mateng tawbir kuidama Bank of Baroda bu thagat pasu phongdokhe District Sports Association Kaksing na sindula ngase association na sigi office ta Kaksing District Olympic Association sem na bagi mifam ama district asigi manungda leiba district thak ki tongan ba sports masan na singi association singi members sing na saruk yadana pangthokre ngasigi mifam adu da Atubada Kaksing District Olympic Association gi constitution sem na bagi damak thabak thoram sing chen songna ba DSA Kaksing gi secretary su oiba Moirang Thim Nilobu association na sigi convener oina khankre association adu Hana mapung phaba mapangal kanba association ohenna bagi damak district asigi manungda leiba district thaki tongan ba sports masana singi association singi mute ahum masa gi letter heta sahi asigi August 3 phawgi manungda thajin birakna ba khangalakle August 3 ki ayuk pung 3 taba matamda district sports association Kaksing office ta association asigi oiba mifam ama makhata na pangthoklugani haina Association asi convener M Nilona Kuyak Pidun Thadrokpa Sil Amana Kangan Lakle Manipur Theatre Academy gi artist singna Manipur gi wang bada han boina maribak ningba kwering sana haiba leba ningba de yumpham oiba drama ama lakliba August ki tarik 32 da pangthok kadoriba athoba singi niksing numit ka mari leinana utkadori Association of Manipuri Diaspora Aman Punana Sinduna Punegi Bhiman Nagar gi Clover Factor leiba Symbiosis Auditorium da pangthokpa 13 August ki thoromga mari lenana utkadoriba drama asigi matangda drama asigi direction su piriba saknaiba director Sarungbam Birena August round loida utkadoriba drama asigi namak academy asigi artist kunga taruk na saruk yagani drama asi utnaba hojik takpi tambiba gi thabak ayamba losilagle adubu hairibal leibak ningba yumpham oiba drama asi Pune tan saptuna unaba honabada asoba sentham ama changadabna artist singda asoba awab ama mayoknari hiram asida Manipur lengak nasu maru oina Chief Minister and Birena miyeng sangbiduna mapa lebak ta leiba miyamda matam amada Manipuri singda mama lebak nuksibagi damak tawkiba thodang sing adu amuk hanna utpa ngamhanbiu maramasina Association of Manipuri Diaspora amadi Manipur Theatre Academy gi maikaidegi Manipur lengak ki Art and Culture Department amadi semester da artist sing da sel gi mateng pangbina ba irakkiba zerol adu thabak oina othok piu haiki oge laiba achigi mapi mapa oibirba koge honorable chief minister na haigiba paper da haigiba wari mayam ama lai 13 August 15 August haise nationalism gi concept ta koi yam thawa yang na tawgadabani mapung phana tawgadabani haibna paper da headline da kaida thamgiba mayam lai adugi concept tusko chasana nasu aikoina aikogi spirit maitai macha moi bage kogi nationalism gi spirit ada koina santok ningba de koina All Manipur United Clubs Organization amuko ge sponsorship makhada Triska Club Khurai Ningthau Bung Laikaina Manipur Veterinary Department Imphal East District United Clubs Organization amadi Social United Clubs Organization Sukoga Kusamnaraga Mass Anti-Rabies Vaccination Program ama ngasi Imphal East ki manung chana leiba Triska Club ta pangthokre vaccination asiga mari lenana Iduko ki Assistant General Secretary Khel Sharma na pholo kibada lamdam asida
ꯌꯨꯝꯗ ꯌꯣꯛꯄ ꯁꯥ ꯑꯣꯏꯔꯤꯕ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡꯗ ꯔꯦꯕꯤꯁ ꯅꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯔꯦꯕꯤꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ 10ꯗ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ngasi vaccination program aduda punna hui chamromda anti rabies vaccine kaptokki hairi Chief Minister N Birena Manipur hojik drugs ki mayakta chaksilakni ba war on drugs 2.0 gi khongjang asibu sagotladuna moirang gi mafam kaya da paksana sathaduna lakiba awareness program gi makha sathrak poina moirang phairembam laikai da pangthokre kege moirang kendra apun balup chemical amadi moirang kendra apunba maira paibi imalup mampil ga phairembam laikai ga punna kosamnarga laikai adugi mandopta pangthokiba nomugi oiba drugs awareness aduda oc moirang rajen khangamba ayush ki director KSS Umananda Sideline Bishnupur ki director Dr L Pisak chemical ki president K Nanda amadi laikai ahansingna maru oiba Mitunglen sing oina amadi wangangloi sing oina saruk yaki program gi makha tar poina miam puna drugs lanunba sing maru phangna muthatnaba honabada miamna achoba thodang lomina si moirang kendra si drug free zone ohenna si haiba yiwasaksu lominaki poiri leimarol maira paibi apunba Manipur amuko amawoba amadi MSF ki miyeng makhada singamai to Lilong United Clubs Organization Sluko amadi sinamai to Lilong Maira Paibi apun balup Slimpal na mapung oiba thodang loduna haukiba July gi tang kunda Manipur University gi gate mamangdagi singjamai phawba mai kabani sagi mayukta maikai adomgi tongan ba Maira Paibi lup sing club sing thongju part 2 gi pradhan amadi jila parishad ki imungi mioi sing yauna miyamna Maira gi khongsat ama satuna makhoi jurisdiction da mai kaban nisa saba yonba thingkraba matungda madugi makha atai mafam singdasu sathragani hairi pori lemrol maira paibi apunba Manipur amuko amawoba amadi MSF ki miyang makha da lakliba July gi tang 23 ta maira gi khongsat ama Imphal East District ki Eastern Clubs Development Organization igdo andro apunba nupi khunai lamjing mera lup yaripok amadi all andro Maira Paibi Association na mapung oiba thodang loduna maikai adomda laiba club Maira Paibi amadi local body singi mihut sing amadi mirep oigadaba sing yauna miyam gi oiba Maira gi khongsat ama satkadori hairi haukiba sahi 2017 da Imphal Turel Lonambal kaibadagi thokiba ising isau na sohon khraba victims singi relief ki senpham Lilong AC gi oina sahi manga pharba phawba paliba lengang na pithokna leiri mari leinaba department da hangluba matam da su senpham madu leitre haina phongdokpa asi angko poi maram asina relief ki senpham sing adu kari karamba beneficiary singda pithokrabano haibagi department wise oiba white paper ama chaliba tha sigi kungani pan phawda puthokadabani haina JSC Lilong Kendra Development Coordinating Committee gi co convener BM Taj Khan ngasi Manipur Press Club ta pangthokpa pawgi mifam amada phongdokhre magna hai senpham sing asi amata pithoktana leiringai talak asida Thawal DC office ta relief ki senpham sing leitre hariba asi leingaka anakpa mari thamba kanagumba singa loktunaraga lokthokhrabra hiram asida Generally sing lengak asina kanduna thamlabra haibagi samamnaba adu victim sing da pohole maram asina Lilong AC gi oina kaithokhraba relief ki senpham lengak na department wise oina thasi kunipan phawbuda puthokta targadi khudong khongjang kaya sangsilagani maduda tholokpa apafatta daita lengak na pugadabni haina phonokhi Hari ini bapak tidak bisa ikut mengajar masih kau di pagi baru di penjara itu balik sih yo pesta lagi mau main di pagi begini sih hari hari tu ni kau dah lagi sih pesan lagi tu kau dah pesan dia kau kaya tu na mau dah suruh semua mau cuma sini sekarang mau lakukan kau dah mau cek jadi tu kita ini bukan sih mau giat sih hari ini
Union Minister Smriti Irani na mahaki masanupi gi mingchat thianaba honaba Congress ki miya ahumda legal notice thakre haikre Smriti Irani gi sahi 35 da suri bi masanupi na Goa da illegal bar ama salari haina Congress lu singba sing aduna haikibani masanupi da siriba maral sing adu aibo ina piduna lale haiduna khudakta sengdoknaba tharkiba local legal notice adugi Congress ki lu singba ahum adudi Pawan Khera Jairam Ramesh amasung Neta di Suzani Smriti Irani ki masanupi ki ukil na haikibda mahaki client na Silly Souls Goa Kowa restaurant amagi mapu oiba leite amadi salai basu leite amurumda Congress na bar adu da official notice piki haibagi copy utki adubu hairiba notice piki ba official adu authorities singna mafam amada transfer thakre hainasu phongdoke Bihar ki Saran district ki manung chanba Khaira police station na konba kurai bak khunglang da leiba bombla saba yum ama pokhai bagi thodokta mioi taruk sire nipan sokle hairi lalon itik towa yumbu adu Sabir Hussain kawi police na hai kibada maki aduda bombla saba gi thabak tawi yum manung da pokhai rak bagi thodokta turel turban da leibi yum adu kinthraktuna ayam saruk turel da tasin khi akai atoi marakta soklo mioi nipan district hospital da pukutun laikan nari hairi district headquarters Sapradagi kilometer kutharom lapa kunga aduda thokiba thodok adugi matangda Saran SP Santos Kumar haikibada pokhailakpana maram oiduna yum adu kinthrakpada mioi taruk sikhi akai atoi maratagi soklawa mioi nipan rescue toki pokhaiba adugi matangda thijin khosin mai thabak chathari hairi hojik aroibada maroi paw amuna pijari Mahiro Singda award yenthokpaga loinana awareness program pangthokre Suno magi hainabi thamduna lamdam masigi pothok sing puthokduna semiron chawkhatnaba honaminasi haina yoksabi private limited ki proprietor ranjana na phongdokre Dr. S. Satiblana iba phongdok on lairik phongkre Catherine Joy Kumar gi sareng lairik ai mangkre engondagi lairik nainakre loinana Union Minister Smriti Irani na masanupi michat thianaba honaba Congress ki mioi ahumda legal notice thakre Nasigiri image PAODAM sanuk saba matang asal loijere miyambu amukana khurumjari